Tha taraga manga suraklaba laan asina meeoi kaya ama masagi yumda hanjinba ngamdana relief camp ta awaba khangduna leiri. Karamba matamda mayumda han-gani khangdana relief camp ta leiriba angang sing asigi marakta mahei mashin gi lamda amadi mana heinajaba lamsingda meekok Lourakpa amadi mai paglakpa kaya yaudaba natte. Wangkhei high school da hangba relief camp ta leiri masagi chahi taraga mari rom suraba Class 7 da Tamliba Sorokhibam Thoinao Taekwondo masana da medal loba kamba sanari ama oide. Hidamasigi matangda Chom TV ge report ama. उत्तर प्रदेश के कानपुर दा पांगथोकपा अहुम सुबह सब जूनियर कैडेट नेशनल चैंपियनशिप के कैडेट अंडर 14 कैटेगरी दा ब्रॉन्ज मेडल लौरखरबा सोरोखिबम थोइनाओ इम्फाल दा थोंगलखरे महई मशीन अमदी सानबदा थवा यावजबा सोरोखिबम थोइनाओ हौजिक थोकलिबा लान असि चैथेंग फंगलबा अंगांग सिंगी मनुंगदा अमनी उयुमपोक खामेनलोक खुलदगी सोरोखिबम प्रेमजित की मचानुपी थोइनाओ हौजिक वांखै अपुनबा नुपी लुपना वांखै हाई स्कूल दा हांगलिबा रिलीफ कैंप ता चंगजफम लौदुना लेरी Class 7 Tamliba Thoinao Relief Camp ta leirabasu oza ulen gi makhada taekwondo sanatuna kanna honnabadagi ngasidi ahum suba sub junior cadet national championship ta bronze medal ama fangbang ngamle ai handa third national championship kanpur da leidana chachari eduga akhoi oza hoi ne akhoi oza hoi coach adagi akhoi team taruk amaga chatlubani akhoi tournament se ai cadet sanajai cadet under 33 kg da ai handakti bronze and laujare e handakti isa khar nai ta ba ai je aham tournament thobo kan da isa da pakhat pa ma phawe ba nervous atle aduga ai sa kai ai ngamaroi kana khalak pa matang su yaure ba adubu tho kan da isa da confidence so lerak ba maram odna ai isa gi best performance ucharame All Indian Taekwondo Federation asinduna tha asigi tang taraga taruk tagi taraga nipan fawba pangthokiba championship aduda state asidagi nupa manga nupi ama amadi official yauna meeoi nipan saruk yakhi championship aduda Thoinao na bronze medal ama fangduna halakpada SDO Porompat sapam jotin amadi Wangkhei apunba nupi lupna relief camp to oktuna harau tayamba fongdokhi Thoinao ge opokpa premjit na fongdorapagi matung ina hauzik thokliba lana sina maram oiraga Wangkhei high school da hangliba relief camp ta mahaki loinabi amadi machamari punna leminari awaba chetheng marak asida mahaki machanupi na camp asida leina kanna hotnaduna championship aduda mai paglakpa amadi medal purakpusi yamna nungaiba poki haina fongdokhi ai isa se mana thawai changna sana baje yam pam masida aina ayung ata anda thillaga kongbagi kitile kai dagi daulen da tamhanbani daulen na yamna puning changna ju tambi adu handaki chaliba khongja sida mahangna khaitang miyamak thokpagi wakhan nongai ba phaw laks bajida aisu harauba nongai ba sidam phawi aduga iche sing liliken da leiba mayam sawat pi aduga magi tammi ba school sinasu mateng adum pangbirei chauna SDO Porompat sapam jotin hai relief camp ta leiba matamda awaba kaya ama thengnaramgani awaba kaya thengnarabasu game asida leiriba pikliba angang asina taekwondo masana da mai pakpa sanaroi ama oidaba yadi haiduna medal ama porakpa ngambasi thagatningai ni mahaki tungi mahei mashin amadi sanabagi khongchatta hena mai pakpa oisanu haina thauna pikhi ngasi yam nungai khoigi Wangkhei gi khoigi relief camp da leijaba khoigi icha gumbi haitare ko Thoinao na ngasi khoigi medal ama pora kanda khoigi manipur gi oina su khoigi mai porakpa aduga relief camp da leina khoigi honara kanda sumaina awaba kaya ama thingnara kanda khoigi mingchat porakpa sidagi hena amukari haigadu ngai khangdre aduki matik nungai aidi camp da leiba haibsim tabu dum awatpagi awatpa ngaktani ko adubu sigi marak sida magi pangan thauna phudo kanda sigi tawrakpase sigi damakta di yamna nungai aduga isodasu magi tungi khoigi lakadoriba singdai tare larik tabu ragasu adagi hiram khudimakta mana changu budako sidom hena mai pakpa aduga sibunsu ohen direction of habasima soi thamjage aduga khoigi kemge khoigi management da leiriba khoigi ise mayam sing haitare makhoi su achoba credit ama su lei ko sigi mafam sibo ai ngasi khoigi chanupi sina yauribase si yaurnaba honabada aduga maruina magi honajaman asu yaurapani habasima ai thamjage se relief camp asi hangbada achoba thaudang lauriba Wangkhei apunba nupi lupki convener baby sorai samna hai pikli bangang kaya lan asigi chaitheng fangli
Chaitheng asigi marakta angang kaya mahei mashin ningthina tamhandaba yade amadi mana pamba heinajaba singda mai pakpa amu oidaba yade haiduna honnaba kaya su yauri. Makhoi sing adugi marakta Sorokhibam Thoinao su amani. Game asida Leirabasu mana pamjariba masana aduda kanna honnaduna ngasidi medal fangba sanaroi amu oirakpa si asuki matik nungaiba poi. Makhatana atopa championship kaya dasu mai paktuna medal kaya purakpa ngamba oiresunu haina pukning thakwatkhi. Ngasi akhoi lajenabasing chagjafam relikem se leiba akhoi cha Thoinao Sorokhibam Thoinao mana ngasi medal ama phangpase akhoi suki matik nungai je aduga akhoi haijening base mai award pabudi mayam leirungani akhoi na chari yengjiliba sarhoi mayam naga bibiriba stegi award pabudi mayam leirungani adubu masigi marak sida mana ngamdana medal amtang oisu purakpase akhoi haninga leitan nungai je aduga akhoi na atai relikem da leiriba angang shing kaika sing sisu sumaina Thoinao dona phaba oiraktana sanabada khangde jagoida khangde moina tamjari bising sida sumaina phaw oibiro on matai angang mayam da soi mayam da soi tawjari Koki narco terrorist sing na chatharakpa laan asina imung kaya gi meeoi lising kaya lanjenaduna relief camp sing da leiri. Masigi manungda pitliba angang kaya su tungda kari thokadabano haiba khangdana leiri. Relief camp ta Leirabasu mahei mashin tamdaba yade mana heinajaba sing heitaba yade amadi meekok thongdaba yade haiduna hotnaribasi ubada pukningda nungsiba amadi soidana faugani. Misi minagi pau taba siloisinduna magi yumda hanjinduna ingna chikna leiba matam adu athubada lakpa oirasanu.